Hauzik paliba leingak asigi lusingba sinbagi lalong chathariba asina state asida kanaba purakloi haireduna Chief Minister N Birena lusingba leingak asi makhatana sagotkigani haina Thalon Kendragi MLA Bungjagin Baltiana haikre ngasi numit yuma matung pung anirom tarpa adwaida sagol banthang pat mapanda leiba yuma ma maina sakre sel yauna yunggi malchang kaya amanga ta thokre Naga pistok ki matangda moivana fongdoli wafam asina state asida sokada bakari sulaiti haina Chief Minister N Birena fongdokre Lenga nga lakadawri basai singda maitei cheng marang kaina puthoknaba thorang lokhatkadawri Silong gi laitung khrada leiba Manipur House Rajbari gi fibam yengsilunaba Imphaldagi official team ama thargani haina Chief Minister N Birena haikre Pandit Dindayal Upadhyay gi chamaga ahum suba mapok kumon ga mari leinana BJP Manipur Pradesh na sinduna athauba singi khom yauna lamtu sit sengkre Intellectual Forum of Northeast na sinduna water crisis in Manipur issues and intervention haiba hiramda nomagi oiba khanana neba mifam ama ngasi ahanba Manipur Rifles ki banquet hall da pangthokre Deaf Welfare Organization Manipur Amadi All Manipur Association of the Deaf and Mute na sinduna with sign language everyone is included haiba team da humfunithoi suba International Day of Sign Language ki thoram pangthokre Manipur University Students Union musu na sinduna numit ni chungna chatharakiba Inter College Literary Meet 2018 ngasi loisinkhre 9 sector ARG Taruk Suba Assam Rifles na sinduna tha asi kulumdoi dagi chatharkiba state level archery competition 2018 ngasi loisinkhre Puntaret Suba National Federation Cup Bodybuilder Championship 2018 da Manipur Amateur Bodybuilder Association Mawagi lamjing makhada Manipur gi sanaroi singna medal manga lawrakre